시대를 여기가 ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏꯅ ꯂꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯒ ꯍꯦꯟꯅ ꯋꯥꯍꯟꯕ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏꯅ ꯂꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯂꯝꯗꯝ ꯑꯁꯦ 22 27 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯄꯥꯛ ꯆꯥꯎꯕ ꯑꯗꯨꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯕ ꯊꯥꯡ ꯈꯛꯇꯪꯅ ꯄꯥꯏꯔꯒ ꯃꯗꯨ ꯆꯥꯎꯔꯕ ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁꯀ ꯂꯥꯛꯄꯁꯤꯡꯅ ꯊꯝꯕꯤꯔꯕ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯦ ꯃꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯣꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯕ ꯇꯟꯖꯥ ꯑꯣꯏꯔꯦꯕ ꯍꯥꯏꯔꯅꯨ ꯍꯥꯏꯖꯔꯤꯕꯅꯤ ꯌꯦꯜꯍꯧꯃꯤ ꯍꯥꯏꯔꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯀꯌꯥꯝ ꯂꯨꯔꯦꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯁꯨꯔꯝꯕꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯅꯧꯅ ꯂꯥꯛꯏꯕ ꯃꯤꯇꯣꯞ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯌꯥꯅꯔꯤꯕ ꯑꯩꯈꯣꯏ ꯆꯠꯀꯗꯕ ꯆꯠꯂꯣꯏꯗ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯅꯤꯡꯉꯤ ꯌꯥꯝ ꯂꯨꯔꯦ ꯌꯦꯜꯍꯧꯃꯤ ꯍꯥꯏꯔꯒꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯈꯥꯏꯗꯅ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯅ ꯁꯣꯛ ꯀꯥꯡꯕꯨ ꯆꯠꯄ ꯉꯝꯗ꯭ꯔꯤꯁꯤꯅꯤ ꯃꯁꯤ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯈꯪꯕꯤꯌꯣ ꯏꯃꯥ ꯍꯣꯏꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯃꯁꯨ ꯂꯩꯔꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯂꯩꯔꯤꯕ ꯂꯝꯗꯝ 22 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯄꯥꯛ ꯆꯥꯎꯕꯁꯤꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯆꯤꯡꯒꯤ ꯁꯔꯨꯛ ꯇꯝꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯄꯁꯤꯡꯗ ꯇꯝꯄꯥꯛ ꯈꯪꯅꯕ ꯖꯒꯥꯁꯤꯅ ꯁꯨꯞꯅꯒꯤ ꯆꯥꯝꯃꯒꯤ ꯄꯥꯔꯁꯦꯟ ꯍꯣꯠꯄꯗ 9 ꯈꯛ ꯑꯣꯏꯕ ꯅꯤꯐꯨꯒꯤ ꯃꯧꯗ꯭ꯔꯥ ꯅꯤꯊꯣꯏꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯧꯗ꯭ꯔꯥ 9ꯒꯤ ꯁꯔꯨꯛ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔ ꯍꯤꯜꯁ ꯃꯣꯔ ꯍꯥꯏꯕꯗꯤ ꯑꯄꯤꯛꯄ ꯆꯤꯡꯗꯨꯝ ꯂꯩꯕ ꯃꯌꯥꯝ ꯂꯣꯛꯇꯥꯛꯀꯤ ꯑꯦꯔꯤꯌꯥ ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯁꯦ ꯈꯥꯏꯗꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯅꯕ ꯎꯅꯅꯕ ꯊꯛꯅꯅꯕ ꯂꯧꯕꯨꯛꯀꯤ ꯁꯔꯨꯛꯁꯤ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯖꯒꯥꯁꯦ 100ꯒꯤ ꯄꯥꯔꯁꯦꯟ ꯍꯣꯠꯄꯗ ꯁꯨꯞꯅꯒꯤ 2 ꯈꯛꯇꯅꯦ 2% ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ 2%ꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯈꯨꯟꯗꯥꯕ ꯌꯥꯏ ꯑꯗꯨ ꯂꯩꯍꯧꯔꯤꯕ ꯖꯒꯥꯁꯤꯗꯤ ꯌꯥꯗꯦꯅ ꯍꯥꯏ ꯌꯥꯗꯦꯅ ꯀꯅꯥ ꯍꯥꯏ ꯃꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯑꯥꯔꯇꯤꯀꯜ 371C ꯗ ꯌꯥꯎꯋꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯃꯁꯨꯡ ꯈꯪꯗꯅ ꯗꯤꯚꯥꯏꯗ ꯑꯦꯟ ꯔꯨꯜ ꯁꯥꯟꯅꯔꯤꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯔꯨꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯔꯥꯏꯠ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯄꯤꯒꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯑꯆꯧꯕ ꯏꯁꯨ ꯂꯩꯔꯤ ꯁꯤꯒꯤ ꯏꯁꯨ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯁꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯤꯖꯗꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯦ ꯃꯁꯤ ꯌꯦꯡꯉꯨꯔꯀꯥꯟꯗ ꯅꯩꯅꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯨꯁꯜꯂꯛꯂꯕ ꯈꯨꯟꯅꯥꯏ ꯑꯃꯅꯤꯅ ꯍꯥꯏꯔꯛꯑꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯨꯁꯜꯂꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯆꯤꯡꯗ ꯑꯗꯨꯝ ꯉꯁꯤ ꯇꯥꯕꯤꯔꯤꯕ ꯆꯦꯀꯣꯟ ꯇꯥꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯗꯣ ꯃꯨꯠꯀꯗꯣꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯟꯁꯤꯔꯥꯁꯦ ꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯕꯤꯌꯣ ꯀꯟꯁꯤꯔꯥ ꯋꯥꯍꯜꯂꯁꯤꯔꯥ ꯀꯟꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛ ꯊ꯭ꯔꯤꯇꯟ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯀꯤꯍꯩꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯁꯤ ꯌꯣꯝꯁꯤꯜꯂꯛꯄꯁꯤꯅꯤ ꯍꯥꯏꯔꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ